ꯑꯩꯅ ꯊꯥꯖꯕꯗ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯋꯥꯔꯤ ꯁꯥꯒꯗꯕ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨ ꯏꯁ꯭ꯋꯔꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯈꯪꯕ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯃꯗꯨ ꯃꯈꯣꯏꯒꯤꯗꯃꯛ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯣꯏꯒꯅꯤ꯫ ꯃꯤ ꯑꯃꯒ ꯍꯦꯛ ꯊꯦꯡꯅꯕꯒ, ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯅꯪꯁꯦ ꯑꯩꯅ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯅꯨꯡꯁꯤꯕꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯔꯒꯗꯤ ꯅꯪꯉꯣꯟꯗ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯉꯣꯟꯗ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯌꯥꯎꯈ꯭ꯔꯦ, ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩ ꯅꯪꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯅ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯃꯁꯤꯗ ꯑꯩꯅ ꯀꯔꯤ ꯈꯜꯂꯝꯒꯗꯕꯒꯦ ꯈꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯁꯤꯖꯤꯟꯅꯒꯗꯧꯕꯅꯤ꯫ ꯅꯪꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯈꯪꯉꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯑꯗꯨꯅ ꯃꯤꯇꯤꯡ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯅꯪꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯒꯅꯨ, ꯑꯗꯨꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯄꯨꯛꯆꯦꯜ ꯇꯤꯡꯕꯤꯌꯨ꯫ ꯊꯥꯒꯠ ꯏꯁꯩ 39:9 ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ? ꯃꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯁꯥꯅꯅꯤꯡꯉꯤ꯫ ꯍꯩ, ꯅꯪ ꯇꯥꯔꯕ꯭ꯔꯥ? ꯍꯩ, ꯇꯥꯗ꯭ꯔꯤ, ꯇꯥꯅꯤꯡꯉꯤ꯫ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯑꯐꯕ ꯄꯨꯔꯛꯂꯣꯏ꯫ ꯅꯪꯅ ꯅꯁꯥꯒꯤ ꯑꯆꯨꯝꯕꯗ ꯆꯠꯆꯕ ꯃꯇꯝꯗꯅꯤ ꯅꯪꯉꯣꯟꯗ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯁꯦ꯫ ꯊꯥꯒꯠ ꯏꯁꯩ 51:1 ꯗꯦꯕꯤꯠꯅ ꯍꯥꯏ, ꯊꯃꯣꯏꯅꯨꯡꯗ ꯆꯨꯝꯕ ꯅꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯃꯤ ꯑꯇꯣꯞꯄꯁꯤꯡ ꯅꯪꯅ ꯈꯪꯕꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯪ ꯅꯁꯥꯃꯛꯅꯤ꯫ ꯅꯁꯥꯕꯨ ꯅꯁꯥꯗꯒꯤ ꯂꯣꯠꯆꯒꯅꯨ꯫ ꯃꯤ ꯈꯔꯗꯤ ꯃꯁꯥꯗꯒꯤ ꯂꯣꯠꯆꯩ, ꯊꯕꯛ ꯆꯤꯟꯖꯔꯒ ꯃꯁꯥꯕꯨ ꯂꯣꯠꯆꯩ, ꯇꯤꯚꯤ ꯌꯦꯡꯗꯨꯅ, ꯆꯥꯗꯨꯅ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯣꯠꯆꯩ꯫ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯅꯤꯡꯗꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯣꯠꯆꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯩ꯫ ꯑꯩ ꯆꯤꯟ ꯊꯤꯗꯨꯅ ꯃꯗꯨ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯅ ꯀꯌꯥ ꯑꯃꯁꯨ ꯍꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯃꯗꯨ ꯃꯥꯌꯣꯛꯅꯗ꯭ꯔꯕꯗꯤ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯊꯥꯒꯠ ꯏꯁꯩ 39:9 ꯗꯦꯕꯤꯠꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯈꯤꯕꯒꯨꯝꯅ, ꯃꯌꯥꯝ ꯇꯥꯕꯤꯌꯨ, ꯑꯩ ꯄꯪꯊꯩ ꯑꯃꯁꯨꯡ ꯁꯥꯊꯤꯅ ꯁꯣꯛꯂꯦ꯫ ꯑꯩꯒꯤ ꯊꯃꯣꯏ ꯏꯪꯊꯕꯗꯒꯤ ꯃꯔꯝꯅ ꯑꯩꯅ ꯂꯥꯎꯔꯤ, ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯔꯦ꯫ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯥꯍꯦꯖꯕ ꯅꯪꯉꯣꯟꯗ ꯏꯐꯣꯡ ꯐꯣꯡꯉꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯣꯏꯅ ꯆꯠꯂꯤ, ꯑꯩꯒꯤ ꯄꯥꯡꯒꯜ ꯆꯣꯛꯊꯔꯦ, ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯉꯥꯜꯁꯨ ꯑꯩꯉꯣꯟꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯡ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯑꯩꯒꯤ ꯑꯄꯥꯠꯄꯗꯒꯤ ꯇꯣꯉꯥꯟꯅ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯊꯥꯞꯅ ꯂꯦꯞꯂꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯅꯕ ꯊꯤꯔꯤꯕ ꯊꯃꯣꯏꯅꯁꯨ ꯑꯩꯒꯤꯗꯃꯛ ꯂꯥꯡꯁꯤꯡ ꯊꯥꯛꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯅꯕ ꯊꯤꯔꯤꯕ ꯃꯈꯣꯏꯅ ꯃꯥꯡ ꯇꯥꯛꯅꯕ ꯋꯥ ꯉꯥꯡꯏ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯧꯅꯝꯒꯤ ꯋꯥꯈꯜ ꯇꯧꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯥ ꯄꯪꯕ ꯃꯤ ꯑꯃꯒꯨꯝꯅ ꯇꯥꯔꯝꯗꯦ, ꯑꯗꯨꯒ ꯑꯩꯗꯤ ꯃꯆꯤꯟ ꯀꯥꯈꯠꯇꯕ ꯂꯣꯟ ꯊꯣꯛꯇꯕ ꯃꯤ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯗꯤ ꯇꯥꯕ ꯉꯝꯗꯕ ꯃꯤ ꯑꯃꯒꯨꯝ, ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯔꯩ ꯌꯦꯠꯄꯒꯤ ꯋꯥ ꯉꯥꯡꯗꯕ ꯃꯤ ꯑꯃꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯌꯦꯡꯕꯤꯌꯨ ꯏꯁ꯭ꯋꯔ, ꯑꯩ ꯑꯁꯨꯝꯅ ꯐꯥꯎꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯤꯟ ꯃꯦꯟꯁꯤꯟꯖꯔꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯥꯁꯥ ꯅꯪꯉꯣꯟꯗ ꯂꯩ꯫ ꯑꯣ ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕꯤꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤ, ꯑꯩꯅ ꯈꯨꯗꯤ ꯊꯤꯕ ꯃꯇꯝꯗ ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯏꯊꯛꯇ ꯍꯔꯥꯎꯍꯟꯕꯤꯒꯅꯨ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯍꯥꯏꯖꯈꯤ, ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯌꯦꯡꯕꯤꯌꯨ ꯏꯁ꯭ꯋꯔ, ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤꯔꯦ꯫ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯣꯛꯊꯔꯦ, ꯑꯩꯒꯤ ꯏꯃꯤꯡ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯂꯦ꯫ ꯑꯩꯕꯨ ꯈꯪꯕ ꯃꯤꯁꯤꯡꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ, ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗꯁꯨ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤꯔꯦ꯫ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯃꯤꯁꯤꯡꯅ ꯊꯤꯅ ꯉꯥꯡꯅꯕꯤꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯤꯟ ꯈꯨꯝꯖꯤꯟꯖꯔꯦ꯫ ꯑꯩ ꯐꯠꯇꯕ ꯑꯃꯠꯇ ꯉꯥꯡꯖꯔꯔꯣꯏ ꯑꯃꯁꯨꯡ ꯋꯥꯀꯠꯆꯔꯔꯣꯏ꯫ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯒꯅꯤ꯫ ꯃꯁꯤꯗ ꯗꯦꯕꯤꯠꯅ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯅꯪꯅ ꯐꯥꯎꯖꯕ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯍꯥꯏꯌꯨ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯒꯗꯕ ꯑꯗꯨ ꯋꯥꯔꯦꯞ ꯄꯤꯌꯨ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯦ, ꯅꯪꯅ ꯐꯥꯎꯖꯕ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯍꯥꯏꯌꯨ, ꯃꯁꯤꯅ ꯅꯪꯉꯣꯟꯗ ꯌꯥꯡꯍꯟꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ
ꯍꯥꯏꯕꯅ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯂꯦ, ꯑꯗꯨꯕꯨ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯤꯉꯣꯟꯗ ꯐꯅ ꯇꯧꯔꯨꯕꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯂꯩꯕ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ꯫ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯅꯪꯅ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯏꯁ꯭ꯋꯔꯅ ꯈꯪꯏ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯁꯥꯁꯤꯟꯅꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯅ ꯂꯥꯛꯂꯣ, ꯁꯦꯡꯗꯣꯛꯂꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯈꯨꯗꯝ ꯑꯃ ꯕꯥꯏꯕꯜꯗ ꯂꯨꯛ 5ꯗ ꯌꯥꯎꯔꯤ꯫ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯅ ꯈꯟꯖꯕ ꯑꯃꯁꯨꯡ ꯐꯥꯎꯖꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯛꯆꯦꯜ ꯇꯤꯡꯕ ꯃꯍꯥꯛ ꯑꯗꯨ ꯑꯀꯣꯟꯕꯗ ꯑꯆꯝꯕ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯕꯣꯔꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯈꯤ꯫ ꯑꯆꯨꯝꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯍꯦꯛꯇ ꯇꯧꯅꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯐꯣꯡꯗꯣꯛꯄꯤꯕ ꯑꯃ ꯑꯣꯏꯈꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯑꯩꯅ ꯇꯥꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯕꯣꯔ ꯐꯪꯈꯤꯕꯒꯨꯝꯅ ꯀꯅꯥ ꯃꯁꯤ ꯇꯥꯕꯗ ꯕꯣꯔ ꯐꯪꯕꯤꯕꯒꯦ? ꯃꯗꯨ ꯇꯧꯕꯗ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯑꯐꯕ ꯊꯕꯛ ꯅꯪꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯅꯪꯅ ꯐꯥꯎꯖꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯒꯤ ꯋꯥꯔꯦꯞꯆꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯤꯡꯕ ꯐꯥꯎꯕ ꯐꯥꯎꯗꯕꯒꯤ ꯃꯈꯥ ꯄꯣꯟꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄ ꯆꯠꯂꯝꯂꯒꯗꯤ ꯑꯩꯈꯣꯏ ꯀꯌꯥꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯝꯒꯗꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯐꯥꯎꯔꯛꯄ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯈꯥ ꯄꯣꯟꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨꯗ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯄꯤꯁꯤꯟꯖꯩ꯫ ꯑꯩꯅ ꯃꯁꯤ ꯐꯥꯎꯏ ꯐꯥꯎꯗꯦ, ꯐꯥꯎꯏ ꯐꯥꯎꯗꯦ, ꯑꯩꯒꯤ ꯍꯛꯆꯥꯡꯅ ꯐꯥꯎꯔꯛꯄ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯠꯄ ꯑꯩꯈꯣꯏ ꯇꯣꯛꯀꯗꯧꯕꯅꯤ꯫ ꯑꯩꯅ ꯃꯐꯝꯗ ꯆꯠꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯅ ꯃꯤ ꯀꯌꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯑꯗꯨꯒ ꯈꯟꯖꯤꯜꯂꯨꯗꯕꯅꯁꯨ ꯐꯩ꯫ ꯍꯣꯏ, ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ, ꯆꯍꯤ 30 ꯆꯨꯞꯅ ꯑꯁꯨꯝꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯗꯒꯦ? ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯁꯤ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩ ꯄꯥꯝꯖꯗꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯕ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯀꯧꯕꯤꯕ ꯃꯀꯧ ꯑꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯪꯅ ꯄꯥꯝꯖꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯃꯊꯧ ꯇꯥꯕꯁꯨ ꯌꯥꯏ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯏ ꯇꯤꯃꯣꯊꯤ ꯑꯗꯨꯗ ꯄꯣꯜꯅ ꯍꯥꯏ, ꯌꯦꯡꯉꯨ, ꯃꯇꯝ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯕꯁꯨ, ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ, ꯃꯇꯝ ꯆꯨꯞꯄꯗ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯌꯨ꯫ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣই ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯈꯔ ꯇꯧꯕꯗ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯁꯤꯗꯤ ꯁꯤꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯐꯕꯅꯤ꯫ ꯂꯨꯛ 5 ꯇꯁꯦꯡꯅꯃꯛ ꯃꯁꯤꯒꯤ ꯁꯥꯁꯇ꯭ꯔꯁꯤꯡ ꯑꯁꯤ ꯆꯍꯤ 10 ꯂꯣꯝꯗꯒꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯑꯔꯊ ꯂꯩꯕ ꯁꯥꯁꯇ꯭ꯔꯁꯤꯡꯅꯤ, ꯃꯔꯝꯗꯤ ꯑꯔꯨꯕꯗ ꯀꯨꯝꯊꯔꯛꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯆꯤꯡꯕꯤꯔꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯂꯝꯗꯦ꯫ ꯑꯩ ꯆꯔꯆꯀꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯁꯦꯃꯤꯅꯥꯔ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯝꯃꯤ, ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯇꯤ-ꯁꯔꯠ ꯀꯌꯥ ꯑꯃ ꯂꯤꯠꯂꯒ ꯇꯦꯞ ꯀꯌꯥ ꯑꯃ ꯅꯞꯂꯒ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯍꯔꯥꯎꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯔꯥꯎꯕ ꯂꯥꯛꯅꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯊꯤꯗꯣꯛꯂꯝꯃꯤ꯫ ꯍꯦ ꯏꯁ꯭ꯋꯔ, ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯑꯩ ꯍꯔꯥꯎꯕ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯗ꯭ꯔꯕꯗꯤ, ꯍꯦ ꯏꯁ꯭ꯋꯔꯅ ꯇꯧꯒꯗꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯇꯝꯒ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯨꯛ 5:1 ꯅꯣꯡꯃ ꯃꯤꯌꯥꯝ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯇꯥꯅꯕ ꯖꯤꯁꯨꯗ ꯇꯛꯁꯤꯜꯂꯛꯂꯤꯉꯩꯗ ꯃꯍꯥꯛꯅ ꯒꯦꯅꯦꯁꯥꯔꯦꯠꯀꯤ ꯄꯥꯠ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯠ ꯃꯄꯥꯟꯗ ꯍꯤ 2ꯈꯛ ꯊꯥꯡꯂꯝꯕ ꯎꯔꯦ, ꯑꯗꯨꯒ ꯉꯥ ꯐꯥꯕꯁꯤꯡ ꯑꯗꯨꯅ ꯍꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯁꯤꯡ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤ 2
ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯍꯥꯏꯕꯗꯤ ꯁꯤꯃꯣꯟꯒꯤ ꯍꯤꯗ ꯇꯣꯡꯂꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯤ ꯑꯗꯨ ꯇꯣꯔꯕꯥꯟꯗꯒꯤ ꯈꯔ ꯏꯟꯊꯣꯛꯅꯕ ꯍꯥꯏꯈꯤ ꯑꯗꯨꯒ ꯖꯤꯁꯨꯅ ꯐꯝꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯤꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯝꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯉꯥꯡꯕ ꯂꯣꯏꯔꯕꯗ ꯃꯍꯥꯛꯅ ꯁꯤꯃꯣꯟꯗ ꯍꯥꯏꯈꯤ ꯍꯤ ꯑꯗꯨ ꯏꯁꯤꯡ ꯑꯔꯨꯕ ꯃꯐꯝꯗ ꯍꯣꯟꯗꯣꯛꯇꯨꯅ ꯉꯥ ꯐꯥꯅꯕ ꯅꯍꯥꯛꯀꯤ ꯏꯟ ꯑꯗꯨ ꯍꯨꯜꯂꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯑꯔꯨꯕ ꯃꯐꯝꯗ ꯆꯪꯒꯗꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯁꯤꯡꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯎꯠꯄꯤꯔꯛꯄ ꯃꯇꯝꯗ ꯑꯔꯨꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯝꯃꯤ ꯍꯥꯏꯁ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯆꯠꯊꯣꯛꯇꯨꯅ ꯑꯔꯨꯕ ꯏꯁꯤꯡꯗ ꯅꯪꯒꯤ ꯏꯟꯁꯤꯡ ꯑꯗꯨ ꯍꯨꯟꯊꯧ ꯑꯩꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯖꯅꯤꯡꯏ ꯕꯣꯔꯅ ꯄꯤꯛ ꯊꯜꯂꯕ ꯇ꯭ꯔꯛ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯄꯤꯛ ꯊꯟꯅ ꯕꯣꯔꯅ ꯍꯩꯊꯕꯤꯔꯝꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ ꯃꯔꯝꯗꯤ ꯑꯩꯗꯤ ꯊꯥꯖꯕꯗ ꯆꯣꯛꯊꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯤꯠꯇ ꯑꯎꯕꯁꯤꯡ ꯑꯗꯨ ꯑꯩ ꯇꯧꯅꯤꯡꯂꯝꯃꯤ ꯄꯤꯇꯔꯅ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯀꯟꯅ ꯍꯣꯠꯅꯔꯕꯅꯤ ꯑꯩ ꯄꯗ 5ꯗ ꯂꯩ ꯑꯩꯈꯣꯏ ꯆꯣꯛꯊꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯁꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯃꯁꯤꯗ ꯉꯥꯏꯍꯥꯛ ꯅꯩꯅꯃꯤꯟꯅꯈꯤꯁꯤ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯃꯈꯣꯏ ꯑꯍꯤꯡ ꯆꯨꯞꯄ ꯍꯣꯠꯅꯔꯦ ꯉꯥ ꯐꯥꯅꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤꯗꯤ ꯉꯥ ꯐꯥꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝꯅꯤ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯍꯤꯡꯖꯔꯤꯕꯅꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯆꯣꯛꯊꯔꯦ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯍꯟꯊꯔꯦ ꯃꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯟꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯆꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯁꯨ ꯆꯥꯝꯊꯣꯛꯆꯗꯨꯅ ꯌꯨꯝꯗ ꯍꯜꯂꯗꯨꯅ ꯇꯨꯝꯂꯨꯅꯕ ꯃꯈꯣꯏ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯃꯗꯨꯗ ꯖꯤꯁꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯔꯨꯕ ꯏꯁꯤꯡꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯨꯝꯊꯍꯟꯅꯤꯡꯏ ꯌꯦꯡꯕꯤꯌꯨ ꯅꯈꯣꯏ ꯈꯔꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯔꯤꯕꯁꯤ ꯑꯔꯨꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯌꯧꯗꯕ ꯑꯗꯨꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯪꯒꯤ ꯅꯈꯣꯡꯅ ꯂꯩꯕꯥꯛ ꯊꯦꯡꯕ ꯑꯊꯦꯟꯕ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯑꯔꯨꯕ ꯑꯗꯨꯗ ꯀꯨꯝꯊꯔꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛꯀꯤ ꯋꯥꯡꯃꯗ ꯂꯩꯔꯕꯅꯤ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯀꯣꯛꯀꯤ ꯋꯥꯡꯃꯗ ꯂꯩꯗꯨꯅ ꯍꯤꯡꯖꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯀꯤꯕ ꯂꯩꯇꯅ ꯇꯧꯕ ꯉꯝꯂꯤꯕꯁꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯠꯇꯅꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯒꯗꯤ ꯑꯩꯒꯤꯗꯤ ꯃꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯇꯦ ꯑꯩꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯄꯤꯇꯔꯅ ꯍꯥꯏꯈꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯗ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯗꯨ ꯀꯥꯟꯅꯗꯧꯕ ꯃꯥꯟꯗꯦꯗ ꯑꯩ ꯃꯗꯨ ꯑꯃꯨꯛ ꯇꯧꯅꯤꯡꯗ꯭ꯔꯦꯗ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯅꯤ ꯃꯍꯥꯛꯅ ꯐꯥꯎꯖꯕ ꯑꯗꯨ ꯖꯤꯁꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯄꯗ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯑꯩꯅ ꯏꯟ ꯑꯗꯨ ꯍꯨꯟꯖꯔꯒꯦ ꯃꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯗꯨꯗꯤ ꯑꯩ ꯃꯁꯤ ꯇꯧꯗꯤ ꯇꯧꯅꯤꯡꯗ꯭ꯔꯦ ꯇꯧꯔꯒꯁꯨ ꯀꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯅꯪꯅ ꯇꯧ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯇꯧꯖꯔꯒꯦ ꯋꯥꯎ ꯃꯁꯤꯗꯤ ꯐꯖꯗ꯭ꯔꯥ ꯂꯨꯊꯅ ꯂꯩꯔꯕ ꯈ꯭ꯔꯤꯁꯇ꯭ꯌꯟꯅꯤ ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯈꯟꯖꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯑꯊꯦꯟꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯐꯥꯎꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯔꯣꯕꯣꯠꯀꯨꯝꯅ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯐꯥꯎꯕ ꯑꯩꯅ ꯄꯥꯝꯕ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯐꯥꯎꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯀꯝꯗꯧꯕ ꯑꯩ ꯃꯁꯤ ꯇꯧꯅꯤꯡꯗꯦ ꯃꯁꯤ ꯀꯥꯟꯅꯔꯔꯣꯏꯗ ꯑꯩ ꯃꯁꯤ ꯇꯧꯅꯤꯡꯗ꯭ꯔꯦꯗ ꯑꯩ ꯃꯁꯤ ꯇꯧꯅꯤꯡꯗ꯭ꯔꯦꯗ ꯍꯣꯏ ꯃꯁꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯐꯥꯎꯕ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯁꯥꯁꯤꯟꯅꯔꯒ ꯍꯥꯏꯕꯗꯤ ꯍꯥꯏꯒꯅꯨ ꯍꯔꯥꯎꯕꯗꯤ ꯍꯔꯥꯎꯗꯅ ꯄ꯭ꯔꯚꯨ ꯑꯩ ꯍꯔꯥꯎꯖꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯒꯅꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯆꯨꯝꯕ ꯑꯗꯨ ꯉꯥꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯏꯁ꯭ꯋꯔ ꯃꯁꯤ ꯑꯩ ꯇꯧꯅꯤꯡꯗꯦ ꯒꯦꯠꯁꯦꯃꯦꯅꯤ ꯍꯤꯡꯈꯣꯜꯗ ꯖꯤꯁꯨꯅ ꯐꯥꯎꯕ ꯍꯥꯏꯈꯤ ꯌꯥꯔꯕꯗꯤ ꯃꯁꯤꯗꯒꯤ ꯑꯩꯕꯨ ꯅꯥꯟꯊꯣꯛꯍꯟꯕꯤꯌꯨ ꯃꯁꯤ ꯑꯩ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯇꯧꯖꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡꯅꯤ ꯑꯩ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯆꯒꯅꯤ ꯑꯩ ꯏꯁ꯭ꯋꯔꯗ ꯍꯔꯥꯎꯖꯒꯅꯤ ꯑꯩ ꯏꯁ꯭ꯋꯔꯗ ꯑꯥꯁꯥ ꯊꯝꯖꯒꯅꯤ ꯑꯩꯒꯤ ꯇꯥꯏꯠ ꯑꯃꯁꯨꯡ ꯑꯣꯐꯔꯤꯡꯁꯤꯡ ꯄꯤꯖꯒꯅꯤ ꯑꯩ ꯅꯨꯡꯁꯤꯕꯗ ꯆꯠꯆꯒꯅꯤ
ꯑꯩꯒꯤ ꯋꯥꯔꯦꯞꯁꯤꯡ ꯉꯥꯛꯅ ꯆꯠꯆꯒꯅꯤ꯫ ꯑꯩ ꯃꯁꯤ ꯇꯧꯖꯒꯅꯤ, ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯆꯠꯆꯗꯦ꯫ ꯑꯩꯅ ꯐꯥꯎꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯛꯆꯦꯜꯗꯤ ꯑꯩ ꯇꯤꯡꯖꯒꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯐꯥꯎꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯛꯆꯦꯜ ꯇꯤꯡꯗꯕꯅꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯄꯤꯔꯤ ꯍꯥꯏꯅ ꯑꯩ ꯇꯁꯦꯡꯅ ꯈꯟꯖꯩ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕ ꯂꯩꯈꯤꯗꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯦꯟꯅ ꯅꯩꯅꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯁꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯤ꯫ ꯂꯥꯛꯇꯨꯅ ꯁꯦꯡꯗꯣꯛꯆꯔꯦ, ꯁꯥꯁꯤꯟꯅꯕ ꯇꯣꯛꯁꯤ꯫ ꯅꯪꯅ ꯐꯥꯎꯕ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯈꯪꯍꯜꯂꯨ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩ ꯇꯧꯖꯒꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯐꯥꯎꯔꯤꯕ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ꯫ ꯑꯩꯅ ꯈꯟꯕꯗꯒꯤ, ꯑꯩꯅ ꯄꯥꯝꯕꯗꯒꯤ ꯍꯦꯟꯅ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ꯫ ꯆꯍꯤ 8 ꯁꯨꯔꯛꯄꯗꯒꯤ ꯍꯧꯅ ꯆꯍꯤ 30 ꯁꯨꯕ ꯐꯥꯎꯕ ꯑꯁꯤ ꯆꯨꯔꯨꯞ ꯊꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯃꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯩ ꯃꯗꯨ ꯅꯨꯡꯉꯥꯏꯅ ꯊꯛꯂꯝꯃꯤ꯫ ꯑꯩ ꯃꯗꯨ ꯊꯥꯗꯣꯛꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯌꯥꯝꯅ ꯑꯣꯏꯔꯝꯗꯦ꯫ ꯆꯨꯔꯨꯞ ꯊꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯤꯋꯥ ꯉꯥꯡꯕ ꯑꯁꯤꯁꯨ ꯑꯐꯕ ꯅꯠꯇꯦ, ꯃꯁꯤꯅ ꯍꯛꯆꯥꯡ ꯐꯥꯎꯕ ꯁꯣꯛꯍꯜꯂꯤ꯫ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯃꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯉꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯩ ꯃꯗꯨ ꯊꯥꯗꯣꯛꯅꯤꯡꯂꯝꯗꯦ꯫ ꯑꯩ ꯆꯨꯔꯨꯞ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯩꯅ ꯆꯨꯔꯨꯞ ꯊꯛꯄ ꯍꯦꯛ ꯇꯣꯛꯄ ꯃꯇꯝꯗ ꯑꯩ ꯅꯣꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯆꯨꯔꯨꯞ ꯊꯥꯗꯣꯛꯈꯤ ꯃꯔꯝꯗꯤ ꯆꯨꯔꯨꯞꯇꯒꯤ ꯏꯁ꯭ꯋꯔꯅ ꯍꯦꯟꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ꯫ ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯇꯧꯕꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯑꯣꯏꯅ ꯑꯩꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯪꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯍꯥꯏꯕꯤꯌꯨ, ꯏꯁ꯭ꯋꯔ, ꯑꯩ ꯃꯁꯤ ꯇꯧꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯨꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯐꯣꯡꯗꯣꯛꯄꯤꯕ ꯐꯪꯕ ꯌꯥꯎꯏ꯫ ꯃꯍꯥꯛꯁꯨ ꯆꯨꯔꯨꯞ ꯊꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯊꯥꯗꯣꯛꯅꯕ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯤ ꯈꯨꯗꯤꯡꯗ ꯑꯩ ꯆꯨꯔꯨꯞ ꯊꯥꯗꯣꯛꯂꯦ ꯍꯥꯏꯔꯒ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯑꯃꯨꯛ ꯆꯨꯔꯨꯞ ꯊꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯀꯥꯡꯊꯣꯛꯇꯨꯅ ꯃꯤꯁꯤꯡꯗ ꯄꯉꯥꯡꯗ ꯉꯥꯡꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒ ꯑꯩꯈꯣꯏꯒꯒꯤ ꯃꯔꯛꯇ ꯑꯣꯏꯅ ꯈꯪꯅꯕ ꯈꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯗꯦꯕꯀ ꯑꯩꯒ ꯆꯨꯔꯨꯞ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯠꯅꯔꯝꯒꯗꯕꯒꯦ ꯍꯥꯏꯕꯗꯨ ꯗꯦꯕꯅꯁꯨ ꯈꯪꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗꯒꯤ ꯆꯨꯔꯨꯞ ꯊꯥꯗꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯧꯊꯣꯛꯇ꯭ꯔꯤ ꯃꯈꯩ ꯑꯩ ꯆꯨꯔꯨꯞ ꯊꯥꯗꯣꯛꯈꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯍꯥꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯆꯨꯔꯨꯞ ꯑꯃꯨꯛ ꯍꯟꯅ ꯁꯨꯛꯊꯛ ꯊꯛꯅꯤꯡꯈꯤꯗꯦ꯫ ꯃꯁꯤ ꯀꯔꯝꯅꯅꯣ ꯈꯟꯕꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯄꯣꯟꯈꯤꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯁ꯭ꯋꯔꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯆꯤꯡꯕꯤꯗꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯧꯒꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯈꯪꯕ ꯉꯝꯅꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯁꯥꯡꯕ ꯂꯝꯕꯤꯗ ꯆꯤꯡꯕꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯅ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯇꯧꯕꯤꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯕ ꯑꯉꯛꯄ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯊꯣꯛꯇꯨꯅ ꯑꯩꯒꯤ ꯍꯣꯠꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯤꯡꯈꯥ ꯇꯝꯈꯤꯕ, ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯈꯤꯕꯗꯤ ꯑꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯃꯇꯝ ꯆꯪꯅ ꯋꯥꯍꯩ ꯄꯥꯗꯨꯅ, ꯈꯨꯎ ꯀꯨꯟꯗꯨꯅ, ꯏꯁ꯭ꯋꯔꯗ ꯅꯛꯁꯤꯟꯖꯗꯨꯅ ꯍꯣꯠꯅꯖꯈꯤ꯫ ꯑꯗꯨꯅ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯍꯣꯠꯅꯗꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃ ꯊꯣꯛꯅꯅꯕ ꯑꯁꯨꯝ ꯉꯥꯏꯕ ꯌꯥꯔꯣꯏ꯫
ꯅꯪꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯕꯨ ꯃꯍꯥꯛꯅ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯒꯅꯤ꯫ ꯃꯗꯨꯃꯛ ꯑꯉꯛꯄ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯁꯝꯕ ꯂꯝꯕꯤ ꯑꯗꯨꯗꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯆꯤꯡꯕꯤꯔꯣꯏ꯫ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯃꯤꯁꯤꯡꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯑꯁꯥꯡꯕ ꯑꯔꯨꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯤꯡꯕꯤꯒꯅꯤ ꯃꯔꯝꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯀꯣꯟꯕꯗ ꯃꯤ ꯑꯇꯣꯞꯄꯁꯤꯡꯒꯤ ꯀꯥꯟꯅꯕ ꯑꯣꯏꯅꯅꯕ꯫ ꯁꯨꯔꯨꯞ ꯊꯥꯗꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ ꯍꯥꯏꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯃꯗꯨ ꯑꯩ ꯊꯦꯡꯅꯖꯈ꯭ꯔꯦ꯫ ꯂꯨꯛ 5ꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯑꯩꯅ ꯏꯟ ꯑꯗꯨ ꯍꯨꯟꯖꯔꯒꯦ꯫ ꯂꯨꯛ 5:3 ꯃꯈꯣꯏꯅ ꯃꯗꯨ ꯇꯧꯕꯗ ꯉꯥ ꯌꯥꯝꯅ ꯐꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯟ ꯑꯗꯨ ꯁꯦꯒꯥꯏꯔꯦ꯫ ꯑꯇꯣꯞꯄ ꯍꯤꯗ ꯂꯩꯕ ꯃꯈꯣꯏꯒ ꯉꯥ ꯐꯥꯃꯤꯟꯅꯕꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯄꯥꯡꯕꯤꯅꯕ ꯃꯈꯣꯏꯅ ꯈꯨꯠꯈꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯤ ꯑꯅꯤꯃꯛ ꯉꯥ ꯊꯟꯃꯟꯈꯤꯕꯅ ꯍꯤꯁꯤꯡꯗꯨ ꯂꯨꯞꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯑꯉꯛꯄꯅꯤ꯫ ꯌꯦꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯅꯤꯡꯂꯝꯗꯕ ꯃꯈꯣꯏꯅꯤ꯫ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯁꯦꯡꯅ ꯏꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯨꯟꯊꯅꯤꯡꯂꯝꯗꯦ꯫ ꯃꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯛꯆꯦꯜ ꯇꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯟ ꯑꯗꯨ ꯍꯨꯟꯖꯔꯒꯦ꯫ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯃꯔꯝꯅ ꯃꯈꯣꯏ ꯉꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯥꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯀꯌꯥ ꯑꯃꯁꯨ ꯃꯗꯨꯒꯤ ꯕꯣꯔ ꯑꯗꯨ ꯐꯪꯈꯤ꯫ ꯃꯁꯤ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯐꯥꯎꯔꯛꯄ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯤ ꯃꯄꯥꯅ ꯍꯤꯡꯕ ꯇꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯂꯒꯗꯤ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯃꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ꯫ ꯃꯈꯣꯏ ꯅꯪꯒꯨꯝꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕ, ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯥꯎꯕ ꯅꯥꯍꯜꯂꯤꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤ ꯑꯃꯒ ꯑꯩꯒ ꯍꯦꯛ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯗꯤ ꯃꯗꯨ ꯑꯩꯅ ꯊꯨꯅ ꯌꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯪꯅ ꯍꯪꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤ ꯑꯗꯨꯅ ꯌꯥꯁꯤꯟꯅꯅꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯒ ꯋꯥꯔꯤ ꯁꯥꯅꯕꯤꯌꯨ꯫ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯇꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨꯅ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯌꯥꯎꯔꯕꯁꯨ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕꯅꯤ꯫ ꯍꯣꯏ, ꯃꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤ ꯅꯪꯅ ꯇꯧꯕ ꯉꯝꯅꯅꯕ ꯖꯣꯏꯁ ꯃꯥꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ, ꯃꯔꯨꯞ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ꯫ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org꯫ ꯉꯁꯤ ꯖꯣꯏꯁ ꯃꯥꯌꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ꯫ ꯖꯣꯏꯁ ꯃꯥꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯃꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯐ꯭ꯔꯦꯟड्स ꯑꯃꯁꯨꯡ ꯄꯥꯔꯠꯅꯔꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫